Organization Amuco gi office ta Manipurgi APUNBA SAKTAM SAGATNABA AMADI TANGDU LEITABA PURAKNABA HOTNABADA ACHOUBA THOUDANG LOURAMBA THADOU Literature Society ASSAM gi Chairman OINA PURAMBA Nehkam Jamhao Manipurgi APUNBAGI SAKTAM THUGAIBA PAMBA UKDA AMADI KRA gi MILITANT CHINGNABASINGNA HOUKHIBA August ki tarikh 30 Meehat Thina Hatlambabu All Manipur United Clubs Organization Amuco na Yam Kanna Condemn Tourakli Amuco gi Secretary Publicity Foreign Mangangna Thadorakpa Chirol Amada Laikidraba Lutingba Sigi Mapamda Ikai Kumnabu Utpoina Minute Ani Tumina Leptuna Awaba Fongdoki Amadi Thomi Singna Mahakumba Lutingba Ama Manki Vasi Manipurda Himinariba Tongan Ba Purup Singi Marakta Apunbagi Iho Sagatpada Tinta Halagani Haina Fongdoki Haiba Wafam Thamki Chirol Asida Makhatana Labdamasigi Apunbagi Saktamda Singnabada Achouba Thoudang Laudiba terrorist group singbu logi oiba matik chaba chairak fanghangadabani amadi terrorist group sing Manipurgi Laimaidagi Muthatnaba mahakna Amuco gi mahut sinduna Cherolasida demand Tourakli